ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯝꯖꯥ ꯅꯝꯊꯦꯛꯇꯨꯅ ꯁꯥꯔꯝꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯅꯨꯄꯤꯁꯤꯒꯤ ꯏꯖꯠꯁꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯈꯔ ꯃꯈꯣꯏꯒ ꯃꯨꯛꯅꯕꯁꯦ ꯃꯁꯤꯗ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯂꯗꯨꯅ ꯃꯈꯣꯏꯅ ꯃꯤ ꯐꯨꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯌꯣꯠꯆꯩꯁꯦ ꯃꯁꯤꯅ ꯐꯥꯎꯕ ꯅꯨꯄꯤꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯁꯤ ꯑꯇꯥꯕꯁꯤꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯀꯗꯕ matang amani ko to mayam ngasisu chesam nawasna anova crime gi wari ma pudru luxury ngasi gi wari se Delhi da 2012 da thokiba yamna sathiba gang rape amagi wari ni hairiba thodok se masina Delhi khak natna India gi mafam sin ba thungna miwai kya siba amata oina punsinduna hairiba accusing asibo yamna thuna fast trial court trial torga dandi pinabagi damak demand tawki masigi thodok asina India masa pumba ninhan ki ko masigi wari si matang dani mayam punna wari si taminarasi da ngasi aina lantok da wari asa wari si horror film si December gi tang tara ga taruk 2012 ta gi oiduni sahi kul hundoi muk surabi physiotherapy tamni binupi ama maki mamanaba Avnindra Pratap ko nupa amaga 16 December numitida movies lenaba plan tawrami makoina numit asa plan tawagi maramdi hairiba nupi amadi Avnindra Pratap harise mabani mag suti warami aduga numit asa Sunday numit su oibagini aduga nupa asa software engineer amani ka nupi ase Delhi gi Dwarka hairiba mafam sidagini 2012 ki December gi tang taraga taruk numit sigi pung omga makhai nungdin gi pung om makhai mukta swaida nupi sina magi family da pung mari mangagi tungda mahak yungda halakani hairamaga mayumdagi tolaklamiko mayumdagi tolakaga ngasai Avnindra Pratap haiba nupa se siga thengnaraba matungda mabanina Dwarka dagi auto ama wairaga Delhi gi saket haiba mafam sida laiba yamna maming chatpa Select City Walk haiba mall sida laklami mall sida laklaba matungda mabanina Life of Pi haiba movie se yenganaba decide tawrami aduga ticket su makoina laurami makoina lauriba ticket sigi timing show timing se masi midangi pung 3 minute nifu dagina pung 9 ni makhaida loiba movies ni ko matamna yoropuna mabani movies ki theater hall da chalalami aduga film ado yamna nuai ni englami makoina somda movie theater da movie yamna nuai na yenglikan tanjasida movie theater sidagi chawrana kilometer 8 muk chalaga leiba jaga amagi yumda mioi taruk yu ngauraga yu thaga lerami makoina riba makoi taruk sigi manungda makoi mari amadi bus amata da punna thawuk tawina ba mi ngakani makoi mari sigi manungda nupa mana bus sigi driver ni nupa mana conductor ni aduga ani mana helper ni ka sumaina makoi si yu thakpa loiraba matungda bus asida punna koimina rusi haina makoi decide torami masidagi makoina yu thakpasi loiraga yu ngauraga gari thobase crime ni haibase makoi kauthu aga yu thakpa loiraga nishangi mayai ni makoi si bus da punna Delhi gi sorok sida destination khangdana koi thau thoraga leirami makoina sumaina sum thoraga lakpudagi midangi pung 9 ga makhai swai sida Delhi gi Munirka haiba jaga sigi vegetable market se sida yoroklami swai gi jaga se yokmatamda bus munungdagi nupa mana thona hangdoaga Kanpur haina lauklami ko madu mana Kanpur haina laugi khonjel se tabada hana already jaga sida Kanpur chakadaba Munirka gi dukan amada ugi dukan amada carpenter oina leijaba Ramadan ko banupa sa masi bus sida kakhallaklami ko mana bus si hekakhalbaga minute ani muk leiraba tungda bus gi manungda already tonga leiramba nupa singa sina mukoi hojik Kanpur chalaroi Nehru Place oina chatlani hairami Nehru Place ta chatlani hairapadagi Ramadhar sa bus tagi kumnaba hotnarami mana bus tagi kumgi hek toba matamda khanghaudana ngasai bus tagi manungda tonga leiraba nupa singa sina Ramadhar sa pairega bus manungda khangching silami madagi Ramadhar na kaino ne ai di kumhoge tobani na koina Kanpur chaloi haibani na ai kumge tobani kaino na koina ai amching sale se haina khara mukna to matamda ngasai nupa manga sina ko amadi ai thaurini ko tausi manungda manga sina Ramadhar sa pajana tolami pajana phuthare haibtare ko fuba yaba furba matungda Ramadhar da yauba mobile phone lama aduga paisa oina cash lupa 500 se lawraba matungda Delhi gi IIT se IIT flyover se kakhatri kanda
ꯃꯍꯥꯛꯁꯦ ꯒꯥꯔꯤꯗꯒꯤ ꯀꯥꯎꯊꯔꯝꯃꯦ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯝꯃꯤ ꯀꯣ ꯁꯣꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯉꯥꯁꯤꯅ ꯕꯁꯁꯤꯒꯤ ꯃꯅꯨꯡꯗ ꯔꯥꯃꯥꯙꯥꯔꯗꯒꯤ ꯄꯩꯁꯥ ꯂꯨꯠꯄꯥꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯀꯥꯟꯁꯤꯗ ꯉꯁꯥꯏ ꯑꯁꯣꯝꯗ ꯑꯕꯅꯤꯟꯗ꯭ꯔ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯅꯨꯄꯤꯁꯤꯒ ꯃꯨꯚꯤꯁ ꯌꯦꯡꯉꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯃꯨꯚꯤꯁꯇ ꯂꯣꯏꯔꯝꯃꯤ ꯂꯣꯏꯔꯛꯄꯗꯒꯤ ꯁꯦꯂꯦꯛ ꯁꯤꯇꯤ ꯋꯥꯛꯇꯒꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯇꯣ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯇꯣ ꯑꯃꯠꯇꯅ ꯗ꯭ꯋꯥꯔꯀꯥ ꯆꯠꯁꯦ ꯌꯥꯔꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯝꯗꯣ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯋꯤꯟꯇꯔꯒ ꯑꯣꯏꯕꯒꯀꯣ ꯑꯗꯨꯅ ꯀꯅꯥꯝꯇ ꯆꯠꯁꯦ ꯌꯥꯔꯝꯗꯦꯕꯀꯣ ꯑꯗꯣ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯇꯣꯒꯤ ꯐꯤꯌꯔꯁꯦ double times triple times pinaba hairaklammi babani na meter chatnabi yamna kanna hairami adubu auto driver amatana yaramde somehow last ta makoina auto driver amaka wari sanaba yaba sanarba matungda munirka gi bus stop se si phawa chatpa yabagi condition tawnarami ka makoina hairiba jaga se mayum phau chatraga so hairiba jaga se phau chatpa yaradi chatkeni khali si kagina haba taragadi munirka bus stop se yabu taragadi sidagi dwarka chatpa koi sarkar gi bus haitare Delhi Transport Corporation DTC se sigi route number 764 thaba bus se dwarka chatli sida tonga makoi mayum yobo yarani khanbadagi makoi haribo auto sida lakpada makoi yarame sumai tawdana Abnindra amade magi friend nupi se Select City walk tagi auto farga pungni pangi minute nifumanga sida Munirka bus stop ki damakta laklami masitiki minute yamjabada tara dayna trangwa ki manungda Munirka bus stop se yoroklami ko yoroknaba matung sida mabani bus ngairaga leirami adubu makhoi gi bus se laklamde makhoina sumaina ngairaga leiri kan tanja sida anga wo machugi private bus amaka haiba Munirka bus stop sida khamaga Dwarka amadi Palamur haina lauklami madu tabada ngasai Abnindra amadi my friend se hoji thingil po ibaga saragi bus number 764 se laktabaga mabani private bus sida tong kharse haina khannabadagi mabani bus sida kakhala iko kakhala matungda mamang thangma sit kyani suba sit sida phamlammi ko makoina kari ba bus se makoidi khangjaba nateba ko ngasai gi makoina nungaina film yeng kan tanjada nupa taro khak yungaurga Delhi gi sorok sida bus ri pura koirusi aduga ngai ki mamangda Ramadhan ko nupa amdagi lutpa taro chen hiba bus tuni habase makoidi khangjaba nateba ko aduga bus gi manungda yauriba miyoi taruk se sida driver wana leirumsi Ram Singh kawi aduga ma ki manungpa Mukesh Singh haisini cleaner ni ko aduga ahum so nupa Akshay Kumar haise mana mo helper oidoni aduga Pawan Gupta amadi Binay Sharma haiba nupa ani se mabani di bus ya thawk to minate aduga mabani si bus gi driver oiba Ram Singh haiba nupa se yamna close friend oiba miyoi ngakhtani ko hairu mokoi manga se asi colony amadu punna leminaba miyoi ngakhtani aduga taruk su nupa Raju haisidi mokoi punna leminade aduga mokoi manga siga Raju siga haiba numit December 16 gi nungthini da punna thengnaraga yu thapinaraga haiba trip sida punna lakminabani tongmudagi gari do thawba horami thawba horo matung min khara leraga anupi amade Abnindra sina bus ticket fare ticket pinaba haibada fare ticket mokoi leitabadagi bara oi lupa tara piro haiduna lupa tara lawrami ko adagi khara leraga min manga mu haitare manga mu leraga khogi Malai Mandir flyover se bus e thawalakwa hobudagi makoina bus gi thong singase lonchinba horami aduga gari manungda thaliba light mayam se loina muthatlami muthatwa matungda min ahumuki tungda miyoi manga sigi manungda amadi gari thawga leiraga manungda manga ni tungji manga sigi manungda makoi ahum laaga makoi ahum mamangda famliba nupa amadi nupi sigi manakta laaga nupi sida yamna tabada hangoiba comment sing musin makha thiba wa hairami ko madu tabada Abnindra samlinglami aduga makoina Abnindra na noina ngai du kaina madu taba ya wara ko khara mari to namatamda makoi ahumna Abnindra se pharaga fazana futharame sumaina fubusi ubasida nupi se pakatana magi khawdagi mobile phone se lawthoga Delhi police call to nabagi damakta 100 number se dial to nawa torame masimana dial to to matamda makoi ahum sina ubadagi phone se munchalami ko munchalaba matungda asailem hori nupa ani se sisu amu yochai ma paayaga laaga makoi manga changdana Abnindra haiba nupa se yam thina furami ma nupi sina magi mamanaba fu ubasida nupi sina kan thoknaba khotnabada nupi sina yauna furami soi manga sina nupa Abnindra amadi nupi se phobia furo matungda akoi gi purse phone wallet aduga sara yaw poche yam koi loina mullami even masada seliba fishing adu phoba lawtho alami maina tawdana makoi manga na thina fumanbadagi nupa se unconscious aidi agyan fazana mangdaga so mangi torga taraga bas nungse leirami ka masi kudong sawa se lawraga makoi manga sina nupi si maningda pairaga pure maninge si chida aduga makoi manga sina
mathang nupi oibagi ijatpu athoba gari amagi manungda manghalamiga marak driver se change toraga kasai thawri nupa si amuk lakpa adu atopa amana amuk thawruba aduga kasai thawri nupa si namu sisu amuk rep toba nupi si ijat manghan mai tara sumain todana athoba gari amagi manungda makoi tarukna lepa laitana hanjan nupi si bu ijat manghan birame akhoi mayamna namja nam thektuna saram chatnaba hotnarpa amadi nupi si ijat sibu launaba hotnarpada nupi sina masa mathanta masana masabu kanjanaba khara makhoi ga muknaba se masida makhoi taruki manung sida nupa mana yamna sawduna makhoina mi fubda season narampa yo jaise masina fawa nupi sigi private part da thinjalame masi ataba singda yamna thamoi sokadaba matang amani ka sumaina tawduna pung amarom hariba nupa taruksina athoba gari amagi manungda ka nupi sibo otnaiba fu chaiba amadi hanjan ijat manghalami makhoigi apamba aningba punamak phanglaba matungda hairiba nupa manga sina unconscious oina taraga leiriba nupa se maningi side to poraklami aduga maningi thongsidagi mabani punna langthokhinaba hotnarami adubu maningi thongse jam oibadagi hangba yaramde masidagi amuk nupa amasung nupi se sor chingaga mamang side ta basigi mamang thambo side to poraklami aduga mamangi thongsidagi Delhi ki Mahipalpur hairiba jaga asigi khoi flyover se thawutri kanda mi khara tadaba jangaloi toba jaga asigi manak sida ko kauthrami adu mabani se gari na takhai ge tawrami adubo langtharba matungda nupa se hairi ngasai Abnindra haiba nupa se kitang gyan lakpadagi ma nupi si kudang se paega chingaga lambi ki nakanda leirami tarami aduga makhoi bus se yamna kanna hamsidagi thawhirami hojik Abnindra ga magi friend nupi siga ingkraba December gi tang tara truki numidang sida himroli yautuna Mahipalpur gi lambi hinna kanje taraga lerame mabani energy amata yarom deko pmc nupi sina soklami nupa sidi khara gyan bulakwa horame adubu nupa sina magi leijaba sakti pangal sinarga khutki sara tawraga lambi sida thawriba gari mayam sida gi mateng phangnabani haidani yamna kanna honarame tanja sida ko lambi sida mi mayam ama gari thawraga chatli adubu karamthana mana lawi tabide adubu mana lawdo tarba matungda mioi kharadi gari do khamaga mateng pangmagi mahota mabani gi film do yenglamlaga dum gari thawraga chakkibusu yorme adubu Abnindra mateng lawna damakta ma hotna leplamde magi ariba sakti thawna sinarga lawraga kuki sara tawraga mateng amatu famnadi haidani yamna kan hotnarame tanja sida National Highway Toll Plaza da thawuk toba Rajkumar ko nupama magi bike da National Highway number 9 sida patrolling chalame man patrolling chatu matamda ngasai babani targa leiriba jaga se fauraga mangsu chatni ko adu midangi pung taraga minute tara swaida Rajkumar sina magi bike siga hairiba jaga se fauga lakuma matamda kanbiyu haiba khonjelama tabadagi mana gari se khamaga yengama matamda lambi gi nakan sida mafimaro yauduna nupa amaga nupi amaga tadron leibido urame madu uba matamda mana kamaina torino khara hanglami ko adu nupi dudi wari watai libagi wala ngangbudi ngamlamde masidagi nupa dan chorapna wari khara liro matungda Rajkumar na makhina taraga leiriba opposite ki lambi dudagi khara chalaga Mahipalpur da hotel mayam lei ko hai hotel sing dudagi mana fi man loro matungda fi duna sarap ani thoga nupi sing nupa sing masagi body to kusuna nabaina hairame madugi matungda mahakna Delhi Police ki 100 number sida call torame Delhi Police ki 100 number sida dial tor matung mian khara lerga almost pung taraga makai swaida PCR van ani khak lagami ko hadi PCR gari ani khak lagami makhoi ani si yauraba matungda tazam leriba nupa si nupi si hospital da pubagi mahutta hayo van ani asi aigi jurisdiction da chali nangi da chali haina kan yet zan lerami sumain tawdana babani get nawda loraba matungda PCR van amana asopa taraga leriba makhoi ani se Delhi gi Sadrjang Hospital gi emergency ward ta pukhalami pung trang thai swaisida mafamdu yakuma tamda doctor singna nupi gi film do yang nupi film do yangma tamda magi makhong amani makucha yamna ka hena swelling torami doctor singna duna magi swelling to busi uguma tamda makhoi gi punsida sumaina swelling to busi aham do ubani haina harami aduga nupi gi intestine se yamna fazana thina solami aduga doctor singna se karamba side tagi semjin ba hoduna habase khoi makko ngawrami ba ko aduga hai ba pau sigi matangda nupi gi mama pa da pau pirami aduga yamna thuna operation gi damakta nupi se manung da pusin khirami ko hai ba thodok sigi matangda tamna
Delhi Police ki higher police officers sing da yorami masidagi South Delhi ki DCP masamak BC ki mamingna Chahya Sharma kawi ma masamak film masi yang sinamagi damakta Sub-Regional Hospital da laglame Dr. Singna nupi sigi matang da DCP South Delhi ki Chahya Sharma sini yam fazana amagi injuries ki matang da man hoji oil film sigi matang da explain to matam da DCP South Delhi se magi masin nagi wa ama fawa tholam de thuna ba wasu lairam da bai ko matam da aduga magna haiba case yamna sensitive of case amani haina khalame masidagi magna kudakta investigate horame and tang December gi tang taraga taru amadi tara tari ki lonna ba ahin sida magna makok thongba police official kayama matungda tim mari manga semami ka tim semla matung sida mo Abnindra gi statement su lawra mi thodok si kamane thoki haibagi matang sida magi statement si lawra ba matungda mathangi ayuk date 17 December pung manga makhai sida Basan Bihar Police Station da FIR ma loss torame FIR sida masagi Abnindra na matokram thosi thoki haibagi matang di am further explain torame Delhi Police na hairi ba thosi gi matang se khanglaba matungda haiba thodok se crack togi haiba taragadi mokoi ahan na mathau se bus se hana thiba sine ba ko bus thiro matungda makha thama evidence boina fangani habase mokoi achat ba thajabani maramasina Abnindra da bus gi details se haina ba explain to na ba hai matamda Abnindra na su hai ba bus se white machuni adu mamang da yadapi nakanda yellow modi green gi kogi line chatli haina explain to rame madu taw Delhi Police ngawrami kayun haba taragadi kogi Delhi manung sida man explain to riba bus de koi masing thingam dana lei ko adu masi matur na thigani khanme da Delhi Police hoji matha sa ba horame Parvasu hariba case is solved to the way Adabanina, Makogi investigation, Homnamagi the Makta, Matangi, Ayushida, Delhi Police team Mama, Munir Garbas is doctor, evidence Kara, Fangara, Hydra Lagami, Adubu, Homsida, Kaikumba evidence, Amata Famlande. Masiki Makata and Tana Makoyamu, Hariba Police team Senang Sagi, Ablindrama, the Magi friend, no PC, Taraga, Duamba Zagas, Sidam Lagamika, Hariba Zagas, and Salamatung, the Makoina Tariba Lambisi, opposite hotel. Mayamong level urami, Maramasan Mako Hotel Tamalaga, hotels in the Kiliba, CCTV camera, Mayam Tamatano check to Horme. How's you found the Makoina check to Rogos of Karigumba, Moruba points, Amata, more evidence, Amata from Bangalum Day. Last poina, Delhi Capital 37 Haribo Hotels, CCTV camera check, Rogitamata Hariba, Homzalami, Makoina check to Matamda, Hariba, CCTV footage, Agawama Chugi, Gari Kayama, told him to Urami, Dubo, Makoina. Kara chinarap tawna gari amakak minan kun gi manungda chakma na ba gari se hariba jaga sida anira faro se kebasi makoi urameba ahan bada masagi white machu yadap thaba gari se pung mapan ga minute yankhai ga mari swaida mai pakpur gi jaga se faro ga chalame badagi matung amu minute kun gi matungda abi around 9:53 pm namidangi sida amu hariba chakma na ba gari se faro se kebasi makoi hariba footage ubu fange masidagi makoi hariba gari sida chingna faro mi gari sigi in details lathuna magi damakta Delhi Transport Department na chatlaga gari sigi in details lathumi gari sigi owner for owner gi details su mukuna lauraga owner gi mai chat matamda haiba gari ise angang chatra school gi hondo khonjin to gari ni habase khangma ngamki aduga hauji makoina owner ga wari sarikan tanja hida su makoina gari sigi matangda gari sigi dai delai khibano habase ownership of khanglam de gari se thiya phanglam de Delhi Police matha sarami adugo angai ki matungda Adubu Delhi Police ki network ti am chawbanina mukhoina informer ki through the hariba gari se RK Puramgi Ravidas hariba area asida khamaga leire habase khangmangam lami masigi pause phangmudagi Delhi Police ki team khara khum sing chalame aduga hariba asagi Abnindra explain to hiba gari se siga chakmana ba gari ama Gurudwara amagi mamangna khamdur leiram akhoina bus asigi manung sangam matamda bus e manung nupa ma yarga leirami nupa se kati kana sanate gari tu thawriba Ram Singh hariba nupa sini Ram Singh police ubada ma khangduna chelame adu police na mahakse tanaraga farame tanaraga faraba matungda officially oina pung 17 December gi pung mari minute tranga swaida Ram Singh se fari haina lauthome ayan tawdana thodok se thokraba matung hek thangnaba numita Delhi Police na makoi accused oiraba makoi taruk ki manungda amade faba gumlabe mase Delhi Police ki ama chaw mai pakpa amani ka masidagi Delhi Police na Ram Singh station da wahang pahong tawna puroklami madugi maraksida sagi bus ase Tiagra Stadium da hoigi Forensic Science Laboratory ki team amana haiba gari sigi manungdagi fingerprint aduga sa ilang tawagi blood sample ko aduga hair samples na chingba aduga sagi
ꯃꯈꯣꯏꯅ ꯃꯤ ꯐꯨꯕꯗ ꯁꯤꯖꯤꯟꯅꯕ ꯑꯥꯏꯔꯟ ꯔꯣꯗ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯊꯤꯟꯈꯤꯕ ꯑꯥꯏꯔꯟ ꯔꯣꯗꯁꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯀꯂꯦꯛ ꯇꯧꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯊꯥꯔꯝꯃꯤꯀꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯋꯥꯔꯤꯁꯤ ꯄꯥꯔꯠ 1 ꯑꯣꯏꯍꯟꯒꯦ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯒꯅꯤ ꯁꯤꯁꯨꯀꯣ ꯋꯥꯔꯤ ꯁꯥꯡꯉꯒꯗꯤ ꯃꯌꯥꯝꯁꯨ ꯕꯣꯔꯤꯡ ꯆꯨꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯖꯩꯕꯀꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯕꯣꯔꯤꯡ ꯆꯨꯕꯁꯦ ꯑꯗꯨꯝ ꯎꯖꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯄꯥꯔꯠꯁꯤꯃ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ